ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯆꯤꯡꯗꯣꯟ ꯈꯨꯜ ꯍꯥꯏꯅ ꯈꯪꯅꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯈꯣꯃꯩ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯂꯥꯏꯔꯖꯔꯕꯁꯨ ꯁꯨꯕ ꯅꯣꯝꯕꯗꯤ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯅꯣꯛꯅꯕꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯊꯤꯔꯤꯕ ꯑꯃꯅ ꯏꯀꯥꯏ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯁꯨꯡꯁꯨ ꯁꯨꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯃꯩꯊꯪꯗ ꯈꯣꯃꯩ ꯃꯃꯥ ꯃꯄꯥꯅ ꯆꯩꯕ ꯍꯦꯟꯃꯟꯕꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡꯒ ꯄꯨꯟꯗꯨꯅ ꯂꯥꯡꯐꯩ ꯆꯠꯇꯨꯅ ꯁꯦꯟ ꯇꯥꯟꯕ ꯑꯃꯗꯤ ꯎꯃꯪꯗ ꯆꯪꯗꯨꯅ ꯎ ꯌꯥꯟꯕ ꯑꯁꯤꯅꯆꯤꯡꯕ ꯊꯕꯛ ꯀꯌꯥ ꯁꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯈꯣꯃꯩ ꯃꯥꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯃꯤꯟꯅꯕ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃꯒ ꯎꯃꯪꯗ ꯆꯪꯗꯨꯅ ꯎ ꯌꯥꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅꯗꯤ ꯎꯗꯕ ꯈꯣꯃꯩ ꯃꯇꯣꯝꯇꯅ ꯎꯕ ꯅꯨꯄꯤ ꯑꯃ ꯎꯃꯪ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯨ ꯈꯣꯃꯩꯅ ꯎꯔꯔꯦ꯫ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯅ ꯂꯩꯔꯤꯕ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯌꯥꯝ ꯇꯥꯕ꯭ꯔꯣ? ꯌꯦꯡꯉꯨꯅꯦ, ꯑꯥꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ?" ꯈꯣꯃꯩꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯌꯥꯝꯗꯤ ꯎꯃꯪꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯌꯦꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯑꯃꯠꯇ ꯍꯦꯛ ꯎꯔꯝꯗꯦ꯫ ꯃꯁꯤꯗ ꯈꯣꯃꯩꯗ ꯃꯌꯥꯝꯅ, "ꯀꯗꯥꯏꯗꯅꯣꯅꯦ ꯈꯣꯃꯩ, ꯅꯪꯅ ꯅꯨꯄꯤ ꯍꯥꯏꯔꯤꯕꯗꯨꯕꯨ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ, "ꯍꯩꯃꯥ, ꯑꯥꯗ ꯂꯩꯔꯤꯕ ꯑꯁꯤꯗꯤ" ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤꯅꯐꯥꯎ ꯊꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅꯗꯤ ꯑꯃꯠꯇ ꯎꯕ ꯅꯠꯇꯕꯅꯤꯅ, "ꯍꯦꯔꯥ, ꯃꯁꯤꯒꯤ ꯈꯣꯃꯩꯁꯤꯗꯤ ꯊꯕꯛꯅ ꯊꯕꯛ ꯆꯤꯜꯂꯀꯥꯟꯁꯤꯗ" ꯍꯥꯏꯗꯨꯅ ꯊꯕꯛ ꯃꯍꯩ ꯃꯥꯒꯤ ꯃꯥꯒꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯊꯕꯛ ꯁꯨꯈ꯭ꯔꯕꯁꯨ ꯈꯣꯃꯩꯗꯤ ꯊꯕꯛꯀ ꯑꯃꯠꯇ ꯁꯨꯗꯕꯤꯗ ꯃꯥꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯈꯣꯃꯩ ꯂꯥꯛꯂꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯈꯣꯃꯩꯁꯨ ꯇꯥꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯗ ꯂꯩꯔꯤꯕ ꯎ ꯌꯥꯟꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ, "ꯏꯇꯥꯎ ꯈꯣꯃꯩ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯒꯤ ꯈꯣꯃꯩꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯥꯛꯇꯨꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯎ ꯌꯥꯟꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯎ ꯌꯥꯟꯃꯤꯟꯅꯔꯕ ꯃꯇꯨꯡꯅꯤ ꯎ ꯌꯥꯟꯕꯁꯨ ꯂꯣꯏꯔꯗꯨꯅ ꯌꯨꯝ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯈꯣꯃꯩꯗꯤ ꯃꯥꯅ ꯎꯃꯪꯗ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅꯇ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯈꯜꯂꯒ ꯂꯩꯔꯝꯕꯗꯒꯤ ꯎꯃꯪ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯍꯦꯛ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯐꯅ ꯀꯨꯏꯅ ꯊꯤꯔꯕꯁꯨ ꯐꯪꯂꯛꯇꯕ ꯑꯗꯨꯗ ꯈꯣꯃꯩ ꯑꯗꯣ ꯋꯥꯔꯗꯨꯅ ꯎꯈꯥ ꯑꯃꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯈꯨꯗꯛ ꯑꯗꯨꯗ ꯎꯏꯊꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯃꯍꯥꯛ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯁꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯂꯕꯅꯤ꯫ ꯈꯣꯃꯩꯗꯣ ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯌꯨꯝꯂꯣꯝꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯌꯨꯝ ꯌꯧꯒꯗꯕ ꯂꯝꯕꯤ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯂꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯕꯒ ꯃꯝꯅꯒ ꯃꯝꯕꯒ ꯈꯣꯃꯩ ꯑꯗꯣ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯎꯈꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯑꯍꯤꯡꯒꯤꯃꯇꯝ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯈꯣꯃꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯀꯌా ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯗꯣ ꯀꯤꯔꯛꯂꯗꯨꯅ ꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯅꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯎ ꯀꯥꯕꯗꯤ ꯍꯩꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯀꯩꯁꯥꯟ ꯃꯌꯥꯝ ꯑꯃ ꯌꯣꯝꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯈꯣꯃꯩꯗ ꯆꯤꯛꯀꯗꯕꯒꯤ ꯇꯧꯔꯛꯄ ꯑꯗꯨꯗ ꯈꯣꯃꯩꯁꯨ ꯀꯤꯔꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯄꯪꯆꯦꯟꯗ ꯆꯦꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯈꯛꯅ ꯈꯣꯃꯩꯒꯤ ꯃꯃꯥꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯂꯒ ꯀꯩꯁꯥꯟꯁꯤꯡ ꯑꯗꯨꯕꯨ ꯈꯥꯝꯂꯝꯃꯤ꯫ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯈꯨꯠꯅ ꯇꯧꯈꯤꯕꯗꯒꯤ ꯀꯩꯁꯥꯟꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯈꯣꯃꯩꯗ,
ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯣꯝꯃꯩꯅ ꯃꯥꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯃꯕꯨ ꯊꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯕꯗ ꯅꯨꯄꯤ ꯑꯗꯨꯅ "ꯅꯍꯥꯛꯅ ꯊꯤꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯅꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯤꯔꯤꯕꯅꯣ?" ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯈꯣꯝꯃꯩꯅ "ꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯇꯧꯕꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ "ꯐꯔꯦ ꯅꯨꯄꯥ, ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯤꯔꯕꯅꯤꯅ ꯑꯩ ꯑꯁꯤ ꯅꯍꯥꯛꯅ ꯎꯔꯦ ꯍꯥꯏꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯎꯔꯕꯅꯤꯅ ꯅꯍꯥꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯕ ꯇꯥꯔꯦ꯫ ꯅꯍꯥꯛꯄꯨ ꯑꯩ ꯑꯁꯤ ꯄꯥꯝꯕ꯭ꯔꯅꯦ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯝꯃꯩꯗꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯍꯥꯏꯕꯁꯤꯗꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯕꯨ ꯄꯪꯊꯔꯣꯏꯗꯧꯔꯤꯕꯅꯣ? ꯈꯣꯝꯃꯩꯗꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯈꯣꯝꯃꯩ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯒ ꯄꯨꯟꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯣꯝꯃꯩꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅꯗꯤ ꯎꯔꯝꯗꯦ꯫ ꯁꯨꯞꯅꯒꯤ ꯈꯣꯝꯃꯩ ꯃꯇꯣꯝꯇꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯈꯣꯝꯃꯩꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗ "ꯅꯨꯄꯤ ꯑꯁꯤ ꯑꯩꯅ ꯄꯨꯔꯛꯂꯕꯅꯤ, ꯂꯨꯍꯣꯡꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯔꯦ꯫ ꯃꯗꯨꯗ ꯈꯣꯝꯃꯩꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ "ꯀꯗꯥꯏꯅꯣꯅꯦ" ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯍꯦꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯗ ꯈꯣꯝꯃꯩꯅ "ꯁꯤꯗ ꯂꯩꯔꯤꯁꯤꯗꯤ" ꯍꯥꯏꯗꯨꯅ ꯇꯥꯛꯏ꯫ ꯑꯗꯨꯕꯨ ꯎꯕꯗꯤ ꯐꯪꯗ꯭ꯔꯕꯅꯤꯅ "ꯑꯣ, ꯍꯣꯏ ꯍꯣꯏ, ꯐꯖꯩ ꯐꯖꯩ, ꯂꯨꯍꯣꯡꯗ꯭ꯔꯁꯨ ꯅꯕꯥꯅꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯣꯀꯣ" ꯍꯥꯏꯗꯨꯅ ꯈꯣꯝꯃꯩꯒꯤ ꯀꯥꯗ ꯊꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯈꯣꯝꯃꯩꯅ ꯍꯦꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯕꯒ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯅꯔꯝꯃꯤ, "ꯃꯁꯤꯕꯨ ꯒꯟꯖꯥ ꯀꯌꯥ ꯌꯥꯝꯅ ꯊꯛꯂꯨꯔꯕꯖꯥꯠꯅꯣꯅꯦ" ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯑꯁꯨꯝ ꯍꯧꯈ꯭ꯔꯕꯗ ꯈꯣꯝꯃꯩꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯎꯕꯅꯤꯅ ꯃꯇꯣꯝꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯃꯗꯤ ꯊꯕꯛ ꯆꯠꯊꯣꯛꯂꯕꯁꯨ ꯄꯨꯡꯃꯦꯟ ꯄꯥꯎꯃꯤꯟꯅꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯕꯗ ꯈꯣꯝꯃꯩꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯁꯤꯡꯅ ꯈꯣꯝꯃꯩ ꯑꯁꯤ ꯉꯥꯎꯔꯦ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯔꯨꯕꯗ ꯈꯣꯝꯃꯩꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯋꯥꯈꯜꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯣꯝꯃꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯈꯣꯝꯃꯩꯒꯤꯁꯦ ꯍꯦꯂꯣꯏ ꯑꯣꯛꯅꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯄꯥꯏꯗ꯭ꯔꯕꯗꯤ ꯈꯪꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯆꯥ ꯑꯣꯏꯅ ꯄꯨꯕꯤꯔꯛꯎ" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯝꯃꯩꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯈꯣꯝꯃꯩꯗ ꯃꯈꯣꯏꯒꯤ ꯃꯈꯨꯔꯥ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯃꯈꯨꯔꯥ ꯑꯁꯤ ꯅꯥꯕ ꯌꯥꯝꯅ ꯀꯨꯏꯔꯦ, ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯅꯥꯕ ꯍꯪꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯈꯣꯝꯃꯩꯅꯁꯨ ꯌꯥꯔꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯈꯣꯝꯃꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯪꯂꯦ ꯍꯦꯂꯣꯏ ꯑꯣꯛꯅꯔꯦ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯕꯨ ꯐꯖꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯤꯉꯩ ꯈꯣꯝꯃꯩꯗꯣ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯔꯛꯄꯗꯒꯤ ꯌꯨꯝꯂꯣꯝꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯧꯔꯛꯂꯦ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯂꯒ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯈꯣꯝꯃꯩꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯛꯂꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯈꯣꯝꯃꯩꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯈꯣꯝꯃꯩꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ "ꯍꯥꯏ, ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ, ꯅꯪꯅ ꯋꯥꯔꯤ ꯍꯦꯛ ꯍꯦꯛ ꯁꯥꯔꯤꯕ ꯑꯗꯨ ꯀꯅꯥꯅꯣ? ꯅꯪꯒ ꯂꯩꯃꯤꯟꯅꯔꯤꯕ ꯑꯗꯨꯅ ꯀꯅꯥꯅꯣ? ꯅꯪꯅ ꯎꯕꯒꯤ ꯋꯥꯅꯤ, ꯑꯩꯈꯣꯏꯗꯤ ꯎꯗꯦꯅꯦ꯫ ꯅꯪꯅ ꯏꯃꯨꯡꯁꯤꯗ ꯍꯦꯂꯣꯏ ꯄꯨꯁꯤꯜꯂꯛꯄ ꯌꯥꯕ꯭ꯔꯥ?" ꯑꯗꯨꯝꯅ ꯆꯩꯔꯛꯄ ꯑꯗꯨꯗ ꯈꯣꯝꯃꯩꯅ "ꯀꯔꯤꯒꯤ ꯎꯗꯕ, ꯅꯈꯣꯏꯕꯨ ꯅꯃꯤꯠ ꯇꯥꯡꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯟꯅꯔꯒ ꯅꯨꯃꯤꯠꯇꯨꯃ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯥꯏꯕ ꯑꯗꯣ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯈꯣꯝꯃꯩꯕꯨ ꯌꯦꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯣꯝꯃꯩꯅꯗꯤ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯗ ꯃꯄꯥꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯝꯗꯨꯅ ꯐꯥꯔꯒ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯨꯞꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, "ꯏꯕꯨꯡꯉꯣ ꯑꯁꯦ ꯍꯦꯂꯣꯏꯒ ꯂꯧꯅ ꯂꯩꯅꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯁꯨ 2 ꯁꯨꯈ꯭ꯔꯦ꯫ ꯈꯥꯏꯗꯣꯛꯅꯕꯗ ꯈꯔ ꯋꯥꯒꯗꯧꯔꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯃꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯗ ꯀꯔꯤ ꯎꯄꯥꯏ ꯇꯧꯒꯅꯤ, ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯔꯨꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯂꯥꯏꯕꯛ ꯌꯦꯡꯁꯤ, ꯑꯗꯨꯅ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯂꯒ ꯌꯦꯡꯁꯤ" ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫
ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯂꯒ ꯈꯣꯃꯩꯒꯤ ꯃꯁꯥꯗ ꯆꯦꯜꯂꯤꯕ ꯍꯦꯂꯣꯏ ꯑꯗꯨ ꯇꯥꯟꯊꯣꯛꯅꯕ ꯂꯥꯏ ꯈꯨꯔꯨꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯣꯃꯩꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯧꯖꯤꯛ ꯈꯣꯃꯩꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯆꯦꯜꯂꯤꯕ ꯍꯦꯂꯣꯏ ꯑꯁꯤ ꯑꯩꯅ ꯎꯃꯪꯗ ꯃꯆꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯍꯨꯟꯗꯣꯛꯎꯔꯒꯦ, ꯑꯗꯨꯒꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ꯫ ꯇꯧꯒꯗꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯦꯂꯣꯏ ꯑꯗꯨꯒꯤ ꯃꯆꯥꯁꯤꯡꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯄꯥꯕꯨ ꯊꯤꯔꯕꯗꯤ ꯏꯕꯨꯡꯉꯣ ꯈꯣꯃꯩ ꯑꯁꯤ ꯑꯗꯨꯃꯛ ꯉꯥꯎꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯅ ꯍꯦꯂꯣꯏ ꯑꯁꯤ ꯑꯩꯅ ꯎꯃꯪꯗ ꯃꯥꯒꯤ ꯃꯆꯥꯁꯤꯡꯒ ꯊꯥꯗꯣꯛꯄ ꯆꯠꯈ꯭ꯔꯤꯉꯩ ꯃꯍꯥꯛꯄꯨ ꯀꯗꯥꯏꯗꯁꯨ ꯆꯠꯍꯟꯒꯅꯨ꯫ ꯑꯩꯅ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯁꯤꯀꯣ꯫ ꯑꯩ ꯆꯠꯂꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨ ꯎꯃꯪꯒꯤ ꯃꯥꯏꯀꯩꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ, ꯍꯥꯏ, ꯅꯪꯅ ꯆꯠꯂꯤꯗꯨꯕꯨ ꯀꯗꯥꯏꯗꯅꯣ? ꯅꯪꯕꯨ ꯀꯥꯏꯗꯅꯣꯃꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯥꯅ ꯂꯥꯎꯔꯤꯕ ꯑꯁꯤ ꯍꯦꯂꯣꯏ ꯑꯗꯨꯗꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯂꯣꯏ ꯑꯗꯨꯗꯤ ꯍꯟꯅꯐꯥꯎ ꯌꯦꯡꯉꯝꯗꯅ ꯃꯆꯥ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯦꯂꯣꯏ ꯑꯗꯣ ꯑꯃꯥꯏꯕꯗꯨꯅ ꯑꯁꯨꯝ ꯄꯨꯔꯛꯄꯅ ꯎꯃꯪ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ, ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯎꯃꯪ ꯑꯁꯤꯗ ꯂꯩꯖꯍꯧꯔꯣꯀꯣ꯫ ꯅꯪꯒꯤ ꯅꯆꯥ ꯑꯅꯤꯁꯤꯒ ꯂꯣꯏꯅꯗꯨꯅ ꯅꯥꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯩꯈꯣꯏꯒ ꯅꯈꯣꯏꯒ ꯂꯧꯅ ꯂꯩꯅꯕ ꯌꯥꯗꯦꯀꯣ꯫ ꯆꯠꯂꯣ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯣ ꯍꯟꯅꯐꯥꯎ ꯌꯦꯡꯉꯝꯗꯅ ꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯈꯣꯃꯩ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯣꯃꯩꯗ ꯅꯪꯕꯨ ꯈꯔ ꯐꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯣꯃꯩꯅ, ꯍꯣꯏ ꯑꯣꯖꯥ ꯑꯃꯥꯏꯕ, ꯈꯔꯕꯨꯗꯤ ꯐꯔꯦ, ꯑꯗꯨꯕꯨ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯀꯔꯝ ꯇꯧꯔꯝꯒꯗꯕ? ꯈꯣꯃꯩꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯗꯨꯅ, ꯏꯁ, ꯃꯁꯤꯗꯤ ꯍꯟꯗ꯭ꯔꯤꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯃꯩꯒꯤ ꯃꯃꯥ ꯃꯄꯥꯗ ꯑꯁꯨꯝꯅꯕꯨ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯨꯡꯉꯣ ꯑꯁꯦ ꯑꯁꯨꯃꯥꯏꯅ ꯑꯁꯨꯝ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏꯀꯣ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯗ ꯃꯇꯝ ꯈꯔ ꯂꯩꯍꯜꯂꯨꯆꯣ꯫ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ ꯑꯃꯃꯨꯛ ꯂꯩꯍꯜꯂꯨ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯄꯨꯔꯛꯇꯨꯅ ꯊꯝꯃꯨ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯒꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯃꯩꯒꯤ ꯃꯃꯥ ꯃꯄꯥꯅ, ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤꯃꯛ ꯃꯍꯥꯛ ꯅꯨꯄꯤ ꯃꯄꯥꯝꯗ ꯃꯇꯝ ꯈꯔꯗꯤ ꯂꯩꯖꯔꯁꯅꯨ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯊꯤꯟꯅꯕ ꯁꯦꯝ ꯁꯥꯔꯣ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯅꯕꯒꯤꯗꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯈꯣꯃꯩꯒꯤ ꯃꯆꯥꯗ ꯆꯦꯜꯂꯝꯕ ꯍꯦꯂꯣꯏ ꯑꯗꯣ ꯎꯃꯪ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯆꯥ ꯑꯅꯤꯗꯨꯒ ꯀꯡꯉꯥꯎꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯦꯂꯣꯏꯒꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯦꯂꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯃꯥ ꯍꯦꯂꯣꯏꯗ ꯃꯈꯣꯏꯒꯤ ꯃꯄꯥꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯍꯦꯂꯣꯏ ꯑꯗꯨꯅ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯂꯨꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯄꯥꯕꯨ ꯊꯤꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯃꯥꯏꯕꯅ ꯐꯥꯖꯤꯟꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯃꯃꯥ ꯍꯦꯂꯣꯏ ꯑꯗꯨꯅ ꯃꯆꯥ ꯑꯅꯤꯗꯁꯨ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯉꯥꯏ ꯇꯧꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯦꯂꯣꯏ ꯃꯃꯥ ꯑꯗꯨꯅ, ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯄꯥꯗꯤ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤꯅꯤ, ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯦꯂꯣꯏꯒꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯄꯥꯕꯨ ꯊꯤꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯣꯏ ꯑꯗꯨꯅ ꯃꯥꯅ ꯈꯜꯂꯝꯕꯗꯨ ꯆꯨꯝꯂꯦ ꯈꯜꯂꯗꯨꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯄꯥ ꯑꯗꯣ ꯂꯥꯏꯑꯣꯏꯈ꯭ꯔꯦ, ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯨꯔꯕꯁꯨ ꯂꯩꯔꯩꯕꯥꯛꯇ ꯆꯠꯇꯨꯅ ꯊꯤꯔꯨꯒꯦ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯈꯥꯝꯕꯁꯨ ꯌꯥꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦꯗꯣ꯫ ꯃꯃꯩꯊꯪꯗ ꯃꯆꯥ ꯑꯅꯤꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯗꯨꯅ ꯃꯆꯥ ꯑꯅꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯔꯦ, ꯅꯈꯣꯏ ꯑꯅꯤꯅ ꯅꯄꯥꯕꯨꯡꯕꯨ ꯊꯤꯔꯨꯒꯦ ꯍꯥꯏꯕꯗꯣ ꯊꯤꯖꯔꯨꯔꯣ꯫ ꯇꯧꯕꯇꯕꯨ ꯅꯈꯣꯏ ꯅꯨꯃꯤꯠ 7ꯅꯤꯗꯒꯤ ꯍꯦꯜꯂꯛꯄꯗꯤ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯍꯦꯂꯣꯏ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯣꯏꯔꯤꯕ ꯅꯨꯃꯤꯠ 7ꯅꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤꯕꯨ ꯍꯦꯛ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯊꯣꯛꯂꯕꯗꯤ ꯐꯠꯇꯕ ꯊꯕꯛ ꯉꯥꯛꯇꯅ ꯄꯤꯛ ꯊꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯂꯣꯏꯒꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯃꯄꯥꯕꯨꯡꯕꯨ ꯊꯤꯕ ꯂꯥꯛꯂꯦ꯫ ꯁꯣꯝꯗꯅ ꯈꯣꯃꯩꯗꯤ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯦꯂꯣꯏ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒꯤ ꯋꯥꯈꯜ ꯂꯣꯏꯅꯃꯛ ꯀꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ
ꯍꯦꯂꯣꯏꯒꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯄꯥꯕꯨꯡꯕꯨ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯌꯨꯝꯊꯣꯡ ꯆꯪꯗꯨꯅ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯃꯔꯩꯇ꯭ꯔꯕꯗ ꯀꯔꯤ ꯎꯄꯥꯏ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯈꯜꯂꯛꯄꯅ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯗ ꯆꯪꯂꯒ ꯍꯪꯂꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯣꯏꯒꯤ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃꯗ ꯆꯨꯡꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯤꯑꯣꯏ ꯑꯗꯣ ꯉꯥꯎꯅ ꯐꯩꯅ ꯅꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯝꯃꯩ ꯀꯧꯔꯛꯎ ꯈꯣꯝꯃꯩ ꯀꯧꯔꯛꯎ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯏ ꯑꯣꯛꯅꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯅꯕ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯃꯕꯨ ꯀꯧꯔꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯕꯗ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯍꯦꯂꯣꯏꯒꯤ ꯃꯆꯥꯅ ꯆꯪꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯣꯝꯃꯩ ꯀꯧꯔꯛꯎ ꯈꯣꯝꯃꯩ ꯀꯧꯔꯛꯎ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯎꯅꯍꯜꯂꯒꯦ꯫ ꯑꯗꯨꯕꯨ ꯎꯅꯔꯒ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯍꯥꯏꯈꯣ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯎꯅꯍꯟꯕ ꯉꯝꯂꯣꯏ꯫ ꯃꯥꯏꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯦꯂꯣꯏꯒꯤ ꯃꯆꯥ ꯑꯗꯨꯅ ꯃꯁꯛ ꯑꯃꯨꯛꯇꯪ ꯎꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯏꯄꯥ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯨꯡꯃꯦꯟ ꯄꯥꯎꯃꯤꯟꯅꯖꯒꯦ꯫ ꯍꯦꯂꯣꯏꯒꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯣ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯔꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯈꯣꯝꯃꯩ ꯑꯗꯣ ꯂꯥꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯔꯤꯕꯗꯨ ꯍꯜꯂꯛꯂꯣ ꯑꯗꯨꯒ ꯅꯆꯥꯅꯨꯄꯤꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯨꯡꯃꯦꯟ ꯄꯥꯎꯃꯤꯟꯅꯖꯔꯣ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯜꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨꯕꯨ ꯇꯥꯕꯗ ꯈꯣꯝꯃꯩꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯆꯦꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯗ ꯀꯔꯤꯅꯣ ꯑꯣꯖꯥ ꯑꯃꯥꯏꯕ ꯏꯆꯥꯗꯣ ꯉꯥꯎꯕ ꯐꯈꯤꯗ ꯉꯥꯏꯔꯤ ꯑꯃꯨꯛꯀ ꯉꯥꯎꯍꯜꯂꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯠꯇꯦ ꯏꯕꯦꯝꯃ ꯃꯁꯤ ꯇꯉꯥꯏ ꯐꯗꯕꯅꯤ꯫ ꯃꯁꯤꯗ ꯂꯩꯈꯥꯏ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯨꯝꯅ ꯆꯌꯦꯠꯅꯗꯨꯅ ꯂꯩꯔꯒꯅꯤ ꯑꯗꯨꯅꯅꯤ꯫ ꯑꯗꯨꯅ ꯈꯣꯝꯃꯩꯗꯣ ꯀꯧꯔꯛꯂꯣ ꯂꯩꯈꯥꯏ ꯇꯧꯍꯧꯔꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯝꯃꯩꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯌꯥꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯈꯣꯝꯃꯩꯁꯨ ꯀꯧꯔꯨꯔꯦ꯫ ꯈꯣꯝꯃꯩꯅ ꯍꯦꯛ ꯂꯥꯛꯄꯒ ꯍꯦꯂꯣꯏꯒꯤ ꯃꯆꯥꯅ ꯁꯥꯗꯣꯡꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯈꯨꯗꯛꯇ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯝꯃꯩꯗꯤ ꯄꯪꯀꯞꯇ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯈꯣꯝꯃꯩꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯄꯥꯈꯠꯂꯛꯂꯤ꯫ ꯀꯔꯤꯅꯣ ꯉꯥꯎꯕ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯅꯄꯥ ꯅꯆꯥꯁꯨ ꯊꯦꯡꯅꯔꯦ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯁꯥꯟꯅꯔꯣ꯫ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯔꯛꯄꯅꯤꯅ ꯑꯗꯨꯕꯨ ꯑꯃꯃꯨꯛ ꯀꯧꯅ ꯑꯃꯃꯨꯛ ꯉꯥꯏꯅ ꯇꯧꯔꯤꯉꯩ ꯅꯨꯃꯤꯠ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯍꯦꯂꯣꯏꯒꯤ ꯃꯆꯥ ꯑꯅꯤꯃꯛꯁꯨ ꯅꯈꯣꯏꯒꯤ ꯅꯍꯟꯐꯝꯗ ꯍꯜꯂꯣ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯒꯅꯨ꯫ ꯑꯩꯈꯣꯏ ꯅꯥꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯒꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯀꯥꯟꯅꯕꯒꯤ ꯃꯤꯀꯨꯞ ꯑꯗꯣ ꯌꯧꯔꯛꯂꯕꯅꯤ ꯍꯜꯂꯣ ꯍꯜꯂꯣ꯫ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀꯗꯥꯏꯅꯣꯅꯦ ꯍꯦꯂꯣꯏꯒꯤ ꯃꯆꯥ ꯑꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯍꯦꯛ ꯎꯔꯝꯗꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯒ ꯈꯣꯝꯃꯩꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅ ꯎꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯩꯊꯪꯗꯗꯤ ꯍꯦꯂꯣꯏꯒꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯛ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯎꯠꯂꯛꯂꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯍꯦꯂꯣꯏꯒꯤ ꯃꯆꯥ ꯑꯅꯤꯗꯨ ꯎꯔꯨꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯁꯣꯔ ꯍꯣꯜꯂꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯅꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯁꯨ ꯁꯛꯈꯪꯅꯔꯕꯅꯤꯅ ꯍꯜꯂꯣꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯦꯂꯣꯏꯒꯤ ꯃꯆꯥ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯈꯣꯝꯃꯩ ꯑꯃꯗꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯎꯃꯪꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯍꯦꯂꯣꯏꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯕꯨ ꯊꯤꯟꯗꯣꯛꯄ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯎꯃꯪꯒꯤ ꯂꯝꯕꯤ ꯌꯧꯔꯛꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯁꯤꯗꯒꯤꯗꯤ ꯅꯈꯣꯏ ꯍꯜꯂꯣꯀꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯍꯦꯂꯣꯏꯒꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯃꯄꯥꯕꯨꯡ ꯈꯣꯝꯃꯩꯗ ꯁꯤꯡꯅ ꯁꯤꯡꯅ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯈꯖꯤꯛ ꯈꯖꯤꯛ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕꯗꯒꯤ ꯑꯗꯨꯃꯛ ꯃꯥꯡꯅꯈ꯭ꯔꯦ꯫ ꯍꯦꯂꯣꯏꯒꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯅꯕ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯒꯝ ꯒꯝ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯁꯨ ꯀꯤꯒꯨꯝ ꯀꯩꯒꯨꯝ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯉꯁꯥꯏ
ꯍꯦꯂꯣꯏꯒꯤ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ ꯆꯪꯂꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯋꯥꯈꯜ ꯇꯥꯍꯜꯂꯤ꯫ ꯑꯗꯨꯒ ꯈꯣꯝꯃꯩꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯍꯟꯗꯨꯅ ꯇꯤꯡꯀꯣꯛ ꯂꯥꯏꯀꯣꯛꯍꯟꯗꯨꯅ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯈꯣꯝꯃꯩꯒꯤ ꯃꯁꯥꯗ ꯇꯤꯟ ꯂꯦꯜꯂꯝꯕ ꯂꯥꯏ ꯌꯦꯛꯂꯝꯕ ꯈꯨꯗꯤꯡꯃꯛ ꯀꯣꯛꯇꯨꯅ ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯦ, ꯍꯦꯂꯣꯏꯒꯤ ꯃꯆꯥꯅ ꯆꯪꯂꯝꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯩꯁꯨ ꯇꯧꯗꯅ ꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤꯅ ꯁꯣꯝꯗꯁꯨ ꯍꯦꯂꯣꯏꯒꯤ ꯃꯆꯥ ꯑꯅꯤꯗꯣ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯄꯗ ꯃꯃꯥ ꯍꯦꯂꯣꯏꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤ ꯀꯔꯝ ꯇꯧꯔꯛꯏ ꯍꯥꯏꯗꯨꯅ ꯍꯪꯖꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯆꯥ ꯍꯦꯂꯣꯏ ꯑꯅꯤꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥ ꯑꯗꯣ ꯌꯥꯝꯅꯁꯨ ꯀꯞꯍꯧꯏ ꯍꯥꯏꯗꯨꯅ ꯇꯝꯃꯝꯈꯤ꯫ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯃꯥ ꯍꯦꯂꯣꯏ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯈ꯭ꯔꯦꯗꯀꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫